ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯐꯝꯅꯥꯏꯕ ꯑꯣꯏꯕꯤꯔꯤꯕ ꯏꯄꯥ ꯏꯇꯣꯟꯁꯤꯡꯕꯨ ꯇꯁꯦꯡꯅ ꯋꯥꯔꯧꯏꯕꯀꯣ ꯃꯄꯤ ꯃꯄꯥꯝ ꯑꯣꯏꯔꯒ ꯑꯗꯨꯒꯨꯝꯕ ꯂꯤꯆꯠ ꯁꯥꯖꯠ ꯆꯠꯄꯗꯣ ꯇꯨꯀꯠꯆꯩ ꯇꯁꯦꯡꯅ ꯇꯨꯀꯠꯆꯩ ꯑꯗꯨꯃꯥꯏꯅ ꯑꯔꯣꯟꯕ ꯂꯝꯕꯤ ꯊꯝꯃꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯐꯝꯅꯥꯏꯕ ꯑꯣꯏꯕꯤꯒꯗꯣꯏ ꯁꯔꯨꯛ ꯐꯝ ꯊꯥꯗꯣꯛꯄꯤꯔꯒ ꯑꯗꯨꯒꯨꯝꯕ ꯂꯝꯕꯤꯗꯨꯗ ꯆꯠꯂꯒ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯅꯨ ꯇꯨꯀꯠꯆꯩ ꯇꯁꯦꯡꯅ ꯃꯌꯥꯝ ꯉꯁꯤ ꯁꯥꯊꯤꯅ ꯄꯦꯟꯗꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯤꯗꯤꯑꯣ ꯑꯃ ꯎꯏꯀꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯚꯥꯏꯔꯦꯜ ꯆꯠꯂꯤ ꯉꯁꯤ ꯉꯔꯥꯡ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯈꯪꯅꯔꯝꯃꯅꯤ ꯎꯔꯝꯃꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯁꯨꯛ ꯂꯨꯔꯕ ꯇꯥꯟꯖꯥꯁꯤꯗ ꯇꯥꯏꯃꯤꯡꯁꯤꯗꯀꯣ ꯑꯁꯤꯒꯨꯝꯕ ꯑꯃꯨꯛ ꯍꯥꯏꯗꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯚꯥꯏꯔꯦꯜ ꯆꯠꯄꯁꯦ ꯑꯇꯩ ꯄꯨꯝꯅꯃꯛ ꯂꯣꯏ ꯊꯝꯈ꯭ꯔꯒ ꯃꯤꯃꯥꯡꯗ ꯇꯁꯦꯡꯅ ꯏꯀꯥꯏꯖꯩ ꯃꯤꯖꯥꯇꯤ ꯃꯃꯥꯡꯗ ꯑꯗꯨꯒ ꯃꯤꯈꯨꯟꯗ ꯃꯤꯔꯩꯕꯥꯛꯇ ꯂꯩꯕ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯏꯀꯥꯏꯖꯩꯌꯦꯕꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯁꯨꯛ ꯂꯨꯔꯕ ꯇꯟꯖꯥꯁꯤꯗ ꯑꯁꯨꯃꯥꯏꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯗꯤ ꯀꯣꯛꯇꯕꯒꯤ ꯃꯇꯥꯡꯗ ꯚꯥꯏꯔꯦꯜ ꯆꯠꯂꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯠꯍꯟꯖꯅꯤꯡꯗꯦ ꯑꯗꯨꯒ ꯍꯤꯔꯝꯁꯤꯗ ꯌꯥꯎꯔꯤꯕ ꯏꯄꯥ ꯏꯇꯣꯟ ꯄꯨꯝꯅꯃꯛꯁꯨ ꯑꯗꯨꯒ ꯏꯆꯦ ꯑꯣꯏꯕ ꯌꯥꯏ ꯏꯅꯥꯎ ꯑꯣꯏꯕ ꯌꯥꯏ ꯈꯨꯗꯤꯡꯃꯛ ꯅꯨꯄꯤ ꯑꯣꯏꯔꯣ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯁꯤꯗ ꯍꯤꯔꯝꯁꯤꯗ ꯑꯁꯤꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯗ ꯌꯥꯎꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯨꯔꯨꯝꯖꯒꯦ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯨꯔꯅꯨ ꯑꯗꯨꯒꯨꯝꯕ ꯂꯤꯆꯠ ꯆꯠꯂꯒ ꯍꯧꯖꯤꯛ ꯂꯥꯜꯂꯛꯁꯤꯗ ꯑꯗꯨꯒꯨꯝꯕ ꯂꯤꯆꯠ ꯆꯠꯍꯧꯔꯤꯕ ꯆꯨꯝꯅ ꯂꯩꯕꯥꯛꯀꯤ ꯐꯝꯅꯥꯏꯕ ꯑꯣꯏꯕꯤꯔꯤꯕ ꯑꯁꯤ ꯊꯥꯗꯣꯛꯑꯒ ꯑꯗꯨꯒꯨꯝꯕ ꯕꯤꯖꯤꯅꯦꯁ ꯃꯤꯃꯥꯡꯗ ꯃꯤꯒꯤ ꯃꯥꯏꯗ ꯎꯠꯇꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯊꯕꯛꯅ ꯑꯃ ꯇꯧꯕ ꯑꯗꯨꯒ ꯃꯤꯃꯥꯡꯗꯅ ꯑꯃ ꯎꯍꯟꯕ ꯑꯗꯨꯒ ꯃꯅꯨꯡꯗꯅ ꯑꯇꯣꯞꯄ ꯐꯠꯇꯕ ꯂꯤꯆꯠ ꯑꯁꯤꯒꯨꯝꯕ ꯆꯠꯄꯁꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕ ꯏꯕꯨꯡ ꯑꯣꯏꯗꯣꯏꯔꯥ ꯏꯄ꯭ꯋꯥ ꯑꯣꯏꯗꯣꯏꯔꯥ ꯃꯥꯅ ꯐꯖꯅ ꯃꯃꯤꯡꯁꯦ ꯐꯖꯅ ꯍꯥꯏꯕꯤꯔꯦꯀꯣ ꯑꯩ ꯚꯤꯗꯤꯑꯣꯁꯤꯁꯨ ꯍꯥꯞꯆꯔꯝꯒꯦꯕꯀꯣ ꯃꯇꯦꯛ ꯑꯃ ꯃꯥꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯎꯖꯕꯗꯣ ꯍꯥꯞꯆꯔꯝꯒꯦ ꯑꯩꯅ ꯃꯆꯤꯟ ꯊꯤꯕ ꯅꯠꯇꯦ ꯑꯁꯤꯁꯦ ꯃꯤꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯤꯔꯩꯕꯥꯛꯇ ꯑꯇꯣꯞꯄ ꯃꯤꯖꯥꯇꯤ ꯃꯃꯥꯡꯗ ꯇꯁꯦꯡꯅ ꯏꯀꯥꯏꯖꯩ ꯑꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯗꯨꯒ ꯂꯝꯕꯤꯁꯤꯗ ꯌꯥꯎꯔꯤꯕ ꯅꯨꯄꯤꯁꯤꯡꯀꯣ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯁꯨꯡꯂꯩ ꯂꯩꯇꯕ꯭ꯔꯕ ꯑꯗꯨꯏ ꯁꯔꯨꯛꯇꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯁꯨ ꯏꯔꯥꯡ ꯊꯣꯛꯏꯕꯅꯤꯅ ꯍꯥꯏꯗꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯁꯤꯅ ꯂꯥꯟ ꯉꯥꯛꯄ ꯆꯠꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯇꯥꯏꯃꯤꯡ ꯆꯥꯗꯕꯗꯣ ꯆꯥꯕ ꯊꯛꯄ ꯌꯨꯝꯗꯁꯨ ꯍꯦꯛ ꯆꯠꯄ ꯐꯔꯛ ꯇꯥꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕ ꯕꯤꯖꯤꯅꯦꯁꯇꯣ ꯇꯧꯗꯣꯏ ꯁꯔꯨꯛꯇ ꯂꯝꯕꯤ ꯃꯄꯥꯟꯗꯅꯦ ꯇꯤꯟꯅꯔ ꯀꯩꯅꯣ ꯈꯜꯂꯒꯅꯦ ꯍꯣꯇꯦꯜ ꯑꯣꯏꯅ ꯐꯝꯃꯣ ꯑꯗꯨꯗ ꯑꯗꯨꯝꯕ ꯂꯝꯕꯤ ꯆꯠꯀꯗꯕ ꯅꯨꯄꯤꯁꯤꯡꯗꯨꯅꯤꯀꯣ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯒ ꯇꯤꯟ ꯑꯣꯏꯅ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯈꯜꯂꯒꯅꯦ ꯑꯗꯨꯒ ꯍꯣꯇꯦꯜ ꯑꯣꯏꯅ ꯆꯥꯎꯅ ꯐꯝꯃꯣ ꯑꯗꯨꯒ ꯂꯥꯟ ꯆꯠꯂꯤꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯗꯨꯗꯅꯦ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯧ ꯑꯗꯨꯗ ꯄꯤꯔꯝꯕ ꯕꯣꯔꯁꯤꯡꯗꯨꯅꯅꯦ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗꯣ ꯃꯤꯃꯥꯡꯁꯨ ꯊꯣꯛꯄꯗ ꯂꯦꯝꯖꯒꯅꯤ ꯑꯗꯨꯒ ꯏꯁꯣꯔꯅꯁꯨ ꯆꯥꯟꯕꯤꯒꯅꯤ ꯑꯗꯨꯒ ꯅꯄꯨꯟꯁꯤꯗꯨꯁꯨ ꯍꯥꯏꯗꯤ ꯄꯨꯟꯁꯤꯗꯣ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗꯣ ꯌꯥꯝ ꯁꯦꯡꯅꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯂꯥꯏꯅꯁꯨ ꯏꯁꯣꯔꯅꯁꯨ ꯅꯈꯣꯏꯕꯨ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯕꯣꯔ ꯄꯤꯕꯤꯒꯅꯤ ꯑꯗꯨꯒꯤ ꯃꯍꯩꯗꯣ ꯑꯣꯏꯅ ꯆꯥꯕꯤꯌꯨ ꯑꯗꯨꯒꯨꯝꯕ ꯕꯤꯖꯤꯅꯦꯁ ꯇꯧꯕꯗꯤ ꯇꯨꯀꯠꯆꯩ ꯇꯁꯦꯡꯅ ꯇꯨꯀꯠꯆꯩ ꯍꯧꯖꯤꯛ ꯐꯝꯅꯥꯏꯕ ꯑꯣꯏꯕꯤꯔꯤꯕ ꯏꯄꯥ ꯏꯇꯣꯟꯁꯤꯡꯕꯨ ꯇꯁꯦꯡꯅ ꯋꯥꯔꯧꯏꯕꯀꯣ ꯃꯄꯤ ꯃꯄꯥꯝ ꯑꯣꯏꯔꯒ ꯑꯗꯨꯒꯨꯝꯕ ꯂꯤꯆꯠ ꯁꯥꯖꯠ ꯆꯠꯄꯗꯣ ꯇꯨꯀꯠꯆꯩ ꯇꯁꯦꯡꯅ ꯇꯨꯀꯠꯆꯩ ꯑꯗꯨꯃꯥꯏꯅ ꯑꯔꯣꯟꯕ ꯂꯝꯕꯤ ꯊꯝꯃꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯐꯝꯅꯥꯏꯕ ꯑꯣꯏꯕꯤꯒꯗꯣꯏ ꯁꯔꯨꯛ ꯐꯝ ꯊꯥꯗꯣꯛꯄꯤꯔꯒ ꯑꯗꯨꯒꯨꯝꯕ ꯂꯝꯕꯤꯗꯨꯗ ꯆꯠꯂꯒ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯅꯨ ꯇꯨꯀꯠꯆꯩ ꯇꯁꯦꯡꯅ ꯇꯨꯀꯠꯆꯩ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯃꯇꯦꯛ ꯑꯃ ꯍꯥꯞꯆꯔꯝꯒꯦ ꯑꯩꯅ ꯅꯨꯄꯤꯁꯤꯡꯁꯦ ꯑꯆꯧ ꯑꯁꯥꯡꯁꯤꯡꯗꯨꯒ ꯈꯪꯅꯍꯜꯂꯨꯕ ꯅꯨꯄꯤꯁꯤꯡ ꯍꯥꯏꯁꯦ ꯅꯨꯄꯤꯁꯤꯡ ꯃꯧ ꯂꯩꯁꯥꯕꯤ ꯑꯅꯤꯃꯛ ꯃꯧ ꯂꯩꯁꯥꯕꯤ ꯑꯅꯤꯃꯛ ꯄꯩꯁꯥ ꯈꯔꯒꯤꯗꯃꯛꯇ ꯑꯆꯧ ꯑꯁꯥꯡ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯑꯆꯧ ꯑꯁꯥꯡ ꯍꯥꯏꯁꯦ ꯃꯃꯤꯡ ꯄꯟꯕ ꯌꯥꯕ꯭ꯔꯥꯕ ꯑꯩꯈꯣꯏꯅꯕꯨꯗꯤ ꯄꯜꯂꯣꯏ ꯍꯣꯏ ꯃꯃꯤꯡ ꯄꯟꯕꯗ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯟ ꯕꯤꯁꯣꯖꯤꯠ MLA ꯔꯥꯃꯦꯁꯣꯔ ꯑꯗꯨꯗꯒꯤ ꯏꯗꯨꯀꯦꯁꯟ ꯗꯥꯏꯔꯦꯛꯇꯔ ꯅꯟꯗ ꯑꯗꯨꯗꯒꯤꯗꯤ ꯃꯣꯏ ꯊꯤꯀꯥ ꯇꯧꯕ ꯌꯥꯃꯨꯡ ꯃꯣꯏꯔꯥꯡꯈꯣꯝꯗꯒꯤ ꯁꯤꯅ ꯑꯩꯈꯣꯏꯅ ꯑꯁꯤ ꯐꯖꯔꯕ ꯌꯦꯡꯉꯣꯕꯀꯣ ꯁꯤꯗ ꯃꯤꯡꯒ ꯂꯣꯏꯅꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯕꯤꯔꯤꯕ ꯏꯕꯨꯡ ꯍꯥꯏꯗꯣꯏꯔꯥ ꯏꯄ꯭ꯋꯥ ꯍꯥꯏꯗꯣꯏꯔꯥꯀꯣ ꯆꯨꯝꯅ ꯗꯤꯖꯥꯏꯅꯔ ꯑꯣꯏꯔꯒ ꯁꯤꯅꯦꯃꯥ ꯍꯥꯡꯉꯒ ꯂꯦꯝꯅ ꯄꯩꯁꯥ ꯇꯥꯜꯂꯒ ꯂꯩꯕ ꯌꯥꯕꯗꯨꯗ ꯑꯁꯤꯒꯨꯝꯕ ꯕꯤꯖꯤꯅꯦꯁꯁꯦ ꯇꯧꯔꯤꯕ ꯏꯕꯨꯡ ꯍꯥꯏꯗꯣꯏꯔꯥ ꯏꯄ꯭ꯋꯥ ꯍꯥꯏꯗꯣꯏꯔꯥ ꯃꯄꯣꯛ ꯈꯨꯗꯤꯡꯃꯛꯇ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯍꯥꯏꯕꯗ ꯑꯐꯕꯗ ꯄꯣꯔꯛꯈꯤꯕ ꯃꯥꯏ ꯄꯥꯛꯄꯗꯣ ꯄꯨꯔꯥ
ꯑꯩꯈꯣꯏꯒꯤ ꯎꯠꯇ ꯘꯤ ꯍꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯅ ꯊꯣꯛꯑꯦ ꯃꯇꯨꯡꯗꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯑꯁꯨꯃꯥꯏꯅ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯃꯇꯥꯁꯤꯗ ꯑꯁꯤꯒꯨꯝꯕ ꯕꯤꯖꯤꯅꯦꯁꯁꯦ ꯇꯧꯕ ꯅꯠꯇ꯭ꯔꯒꯗꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯂꯩꯇ꯭ꯔꯕ ꯑꯗꯨꯏ ꯁꯔꯨꯛ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯥꯛꯄꯤꯔꯣ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯥꯛꯑꯒ ꯁꯣꯝꯗ ꯁꯨꯕ ꯌꯥꯕ ꯁꯨꯔꯀꯥꯟꯗ ꯏꯔꯥꯡ ꯂꯩꯇꯕꯅꯤꯅꯀꯣ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯤꯌꯨ ꯑꯗꯨꯒꯨꯝꯕ ꯕꯤꯖꯤꯅꯦꯁ ꯇꯧꯗꯣꯏ ꯁꯔꯨꯛ ꯌꯥꯝ ꯇꯨꯀꯠꯆꯩ ꯌꯥꯝ ꯃꯇꯨꯡꯗ ꯁꯨꯡꯇꯧ ꯇꯧꯕꯤꯒꯅꯨ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯁꯦꯡꯅ ꯃꯤꯃꯥꯡ ꯊꯣꯛꯅ ꯑꯇꯣꯞꯄ ꯑꯩꯈꯣꯏꯅꯁꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯂꯩꯕꯅꯤꯅ ꯃꯤ ꯖꯥꯇꯤꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯏꯁꯦ ꯄꯨꯊꯣꯛꯅ ꯆꯠꯄ ꯏꯀꯥꯏꯖꯩ ꯃꯇꯨꯡꯗꯗꯤ ꯇꯧꯕꯤꯔꯅꯨ ꯄ꯭ꯂꯤꯖ ꯄ꯭ꯂꯤꯖ ꯏꯕꯨꯡ ꯍꯥꯏꯗꯣꯏꯔꯥ ꯏꯄ꯭ꯋꯥ ꯍꯥꯏꯗꯣꯏꯔꯥ ꯄ꯭ꯂꯤꯖ ꯁꯤꯒꯨꯝꯕ ꯕꯤꯖꯤꯅꯦꯁ ꯃꯇꯨꯡꯗꯗꯤ ꯇꯧꯕꯤꯔꯅꯨ